ꯄꯥꯝꯃꯤꯁꯦ ꯁꯤꯛꯁ ꯑꯗꯨꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯣ 6ꯇꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃꯈꯛꯇꯤ ꯀꯔꯝꯕꯅꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯗꯨꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯣ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯣꯏꯔꯕꯣ ꯑꯗꯨꯑꯣꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯦꯚꯣꯔꯥꯏꯠ ꯐ꯭ꯔꯨꯏꯠꯁ ꯑꯣꯏꯔꯦ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐ꯭ꯔꯨꯏꯠ ꯀꯔꯝꯕꯅꯣ ꯍꯥꯏꯔꯗꯤ strawberry adadi which is your favorite fruit hari kai hani strawberry hojik matam se sabra ingra sai natra sabase kai gawi khamra summer ayengba matam na ningtham tha do winter gawi natra summer hojik na summer gawi ko ꯗꯣ ꯍꯧꯖꯤꯛ ꯀꯩꯀꯩ ꯐ꯭ꯔꯨꯏꯠ ꯐꯪꯒꯦꯅ ꯈꯪꯕ꯭ꯔꯥꯗꯣ ꯌꯦꯡꯉꯒ ꯑꯦꯄꯜꯗꯤ ꯅꯤꯡꯊꯝꯊꯥꯗꯁꯨ ꯐꯪꯉꯤ ꯌꯥꯝ ꯐꯪꯕ ꯃꯇꯝ ꯁꯝꯃꯔꯗ ꯌꯥꯝ ꯐꯪꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯪꯗꯦ ꯍꯧꯖꯤꯛ ꯅꯪꯅ ꯆꯥꯕꯗ ꯀꯔꯤ ꯀꯔꯤ ꯐ꯭ꯔꯨꯏꯠꯁ ꯌꯥꯝ ꯐꯪꯒꯦꯕ matamda phangba fruit ani ga haro hauji phangba ani khatang ge haro adoi summer matamda phangba fruit ani ga ki mami ni ko the name to fruits we eat in summer hardi kari kari fruit charani very good hayradra